Kuki Narco Terrorist shingna inou maongda chatharakliba attacks Singi Maiokta Meeyam Punna Lepminanaba amadi apunbagi oiba pirep lounabagi pandamda ngasi Konthoujam AC manungda leiba club amadi Meira paibi Singi Meepham Pangthokhre AC asigi chinga tainana leiba mafam sing sangai theldagi kamong faubagi manungda leiba club kuntaruk amadi tongan balaikai Meira paibi ima ibel sing yauna kumbong bazar da chatharakliba Meepham atuda Lok Sabha gi hanagi MP Dr. T Meira Imphal West Students Club IWNC Vice President Dr. A. Nandan Nachungba Mioi Kayana Thauram Athiba Mitunglan Sing Oina Sarujake Thauram Aduga Mari Lainana Kumbong Panthoibi Janura Meira Paibi Luki President K. Guni Laimana Hai Tha Taraga Taruk Faraba Irang Asida Maike Asongi Meeyam Tumba Jaba Kangdana Lairaga Langak Asina Thawoidana Laithopagi Thawong Asi Yaning Day Kuki Singna ahen bak kulai kaya sizina duna chatharakliba lan ase mapung fana thengnanaba athubada lenga asina honagadabani khongngakpa amadi Meira paibi sing ase hojik leiriba phibam asida adumak lehengadaba oirabadi lenga ase hain logani haiba wafom mahang makha take nakal amaromda Meepham aduga mari lainana IWNC ge patron member Dr. Taurem Yaikhumbana hai Tha Taraga Taruk Faraba Irang Ase Handakti Anouba Mayon Amada Laktuna drone bombing amade missile chingba sizinaduna mijam na attack tarokpa ase kamdawna thengnagadagi haibagi matangda Meepham ase pangthokpane asigumba thawong ase center na hangchinan lawdabada ngasi fawwa tumina lesinbane India gi atopa mafam singda thokiba hingsagi thaudok singda center na khudak ta action lakhotkiba ngathane adubu Manipura hojik thokliba hingsagi thaudok sing asidade center na ngasi fawwa Lakshin bagi wafam leite drone bombing natraga missile attack ase Indian military na line control tawung ngambane madu tawdara ngasi fawba tumina leiriba ase makhoi amato oina pullaga mairei khunai ase manghanaba silabra haibase hangdaba yaraktre pumnamak ase yengnaga makha chana Kuki singna ahenba khulai sizinaduna attack tawtringai da lengak amade central force ta kari tangsinba yabagi haibato apunbu waref amal lawraba mato memorandum oina pisingani haina Dr. Yaikhumbana makha take Manipur state sarkar se kanai ki thawin sin jauraga state ki sarkar se na kanai thawin sin jauraga akoi Manipur se lan adum kafalaga thamino isa isung mayam je kamai tong na kaina halino aduga thaina ipai puna thamamba lam se matau kan mai tong na mangka doino kana ki India government ga loktuna ribra Manipur state sarkar na ngasi phabu na mafam khuding makta yengchandri ba se karigino haiba siki akoi na ngasi ji Meepham asi Pamjari bani, aku na pamjari bani Meepham ase try pambanate Manipur se sarkar government na numi mangani phaugi manungda masigumba imai ben mafam da leiba mayam se yengchan biu bangka da leiba mayam se kari dauri ge yengchan biu yengchan drate aku vote pamte Nahangai khara tumin leoren khanjar mani adu moi planning je aroi bi than tawraga mathang ki kano adu mathang na kari tarok doino even hojik 7-8 kilometer ki range ki kano kapang amodi se kedo ki kilometer 20 yorko imphal yorko kedo yorpang moi doino adu masi moi da araiba thokani adu na se mathang ki next step yam to kholktringai da akhoina tawba ba akhoina at least protest tawba takshan ba de khoi ki kano sing army sing da adu do moi thingna ba ki damangta kai tawba ya ba khopa adu ki matang da khoi khanaraga ngasi se mayam ki idea khoi lai lakpiri ba khoi ki kano representative mayam se ki idea sing da lobi dana khoina si tawba ya adu ki final oina khoina laujaraga adu khoi kano da khoi ki maroi ba mi sing da memorandum thajan na ba ki tawjaba program